Tha asigi haukiba me mangada akanba Nongleinungsitna yauna lena sokhanlaba miyamgidamak street leingakna kaitharakliba senfam asidi loktakta thum thadabaga chap manei Manipur da thokliba thodok national disaster oina leingak asina lauthokpa ngamdriba asi center ga afaba mari leinadre haina takpani haina Manipur Pradesh Congress Committee ge President Keisham Meghachandra na fongdokkhre wafam asing asi tha asigi mangada Manipur da len yawba akanba Nongleinungsitna manghan takhan khraba nauriya pakhang lakpa asigi manung chanba langthaba lep mayai kaida leiba sauba manau tongi yum yengsin bagi khongjat aduga mari leinana fongdokhibane mahakna makha charanuna hai tha asigi mangada amangata thokraba yumsingidamak Manipur leingakna lupa crore taruka lakh marifutara kaithokle hairiba asi karamna miyamgi awaba sing asida yengadoribano thodok asi natural disaster ni haina state leingakna central government ta taksentriba karigino state amadi central leingak anigi mari fatrabra haibagi achaw wahang ama oirakle Imphal East yum lising mangaga chatruk sokiba aduga west na yum lising taruka supna yangkai gomdoi sokre haina leingakna lauthokre soklaba yum amamamda supna tangi lupa lising amadagi hena yenba ngamdriba asina matau karamna miyamgi awaba kokhangadoribano maram asina yamdrabada lupa crore chaniro mathau tai Manipur leingakna compensation pinaba lauthokliba senfam asi maram chade loinana asigumba thodok asi atopa state singda thoklamba oirabadi national General disaster ni haina lauthoknaba center da taksengani maram aduna hiram asigi matangda Manipur Pradesh Congress Committee ge maikaidagi India ge Prime Minister Narendra Modi da cherol ama thaduna Manipur gi thodok asi national disaster ina lauthokpiyo amadi ahenba fund thadokpiduna awaba tariba lomi sing amadi laifam leitaba singda mateng pangbiyo haina su khangankre haina fongdokhi aikogi disasters authority ki magi sugumba disasters thokpa singsida tawripse yum phajana sokpaduna lagamaga lising kun leire adagi partly sokpa khara farm gi kai punjalagadi crore chani haibasidi is minimum it requires adu masi government na immediate action se logdabase hauji praja singse hanagi violence hit state oiba aduna sentum gi phibam soga leiba market ta Zinga leiba khotpasibu paisa lejerga su leiba phangtabagi awaba leiba pochegi mamal tangba adagi tongan ba means myam singsia masi sahi ama hena aikhoigi economy activities semit loan myam singsia kaitharaga leibani na hauji immediately pochai material leibasi su ngamdaba awaba lei cheng chak cha phangdabagi awaba si leiba sidaisida karamaina sinjak tagi hena yum kai soklaba sida sinjak ki arubasu akoi parja singte thengnariba aduna masi tongan ba asugumba mayam ama leibasida livestock ki adagi tongan ba mayam sigi compensation pibigidaba damage mayam sing masidai sida sarkar na crore taruka 90 lakhs khakta pithoi pasi thadui haibasidi yamna di maram chadaba pot ama oina haibase akoi nungaite